Leibak asigi school tamliba angangsingda food supplement pinanabagi pandamda India government na PM Poshan scheme midday meal asi Thobal district ta Kanglun chumna paikhatlibra haibagi matangda yingsinba hore haina Deputy Commissioner Thobal Ahanthem Subhasna phongdokre. Hiram asigi matangda ngasi nungtil mahaki office ta pangthokpa paumi singa unaba amada Deputy Commissioner Thobal Ahanthem Subhasna hai State asigi Chief Secretary na Prime Minister gi flagship program ama oiriba midday meal scheme asi ningthi jana paikhatnabagi pandamda Deputy Commissioner singna monitor taunabagi pirakpa pauktak matung ina Thobal district kisu officer kunma thoina saba monitoring committee ama semlaga yingsinba haukhre. Ngasi asi monitoring committee asigi ahanba mifam amasu pangthoktuna makhoina inspection tawrubagi report pikhalakre. Official sing asina pikhalakpa report ki matung ina district asigi mafam kharada mahairoi di leitana midday meal scheme paikhatli haibagi report su thengnare. Asigumba soiba kaya asi tha amagi manungda semdoklagani maram aduna district asida leiriba local club amadi guardian singna midday meal scheme asi mai pakna paikhatnaba hotnabada district administration bu mateng pangbiyu loinana aigi laikai da leiriba laingak ki school singda scheme asi niyom chumdana chathaba leirabadi district administration da pau pibiyu haina deputy commissioner na makhatana appeal tawki. Aikoi gi education department gi makhada chathaba PM Poshan haira khunaba midday meal school gi angang singda pizabagi scheme asibu koi leibak asigi chief secretary gi yatham mutungina deputy commissioner singda monitor tawana takpi rakhdagi koi gi district ki waila DC office tagi koi gi officer kunga mathoi inspecting officer haiduna koina khaiduoga cluster sema ga koi inspection chachabani madugi inspection chachagi badugi makha tarak ko ina inspection report ka loina nang si akoi ZEO Thobal amasung mahaki DI AI staff puna makang si akoi meeting tawjabani masida akoi na yam kanna emphasis pizarisi nuumagi PM Poshan gi chak phonga pizabasi matam chana amasung afaba chinjak pijanaba akoi na akanba instruction akoi na pizare aduga loina na akoi na kitang aran ma tawba manba data khara ikoi inspection sida phangakpadagi satra masing hena hapsan bagumba adagi chak phajana thongamdaba satra leiramdabagi issue mayam leibasi ikoi na JDO amasung makhoi gi staff ta ikoi inspecting officer gi reports in this share tawraba matungda ikoi na masi tha amagi manungda ikoi semdoknaba amasung sarkar gi flagship program oireba PM Poshan se mai pahanna bohnabada ikoi gi Laibiriba parents sing local clubs sing nasu ekoi district administration da mateng pangbiu karigumba midday meal gumba pizadaba school aigi area da leiragadi ekoi office da athuba matamda complaint tawbiro ekoi madu problem do solve tawna ekoi district administration site gi kona jage haiduna amuka nei mayamda appeal tawjari.